Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari ngasi mak social media da yamna kana viral orekliba Kangkopi district ki hills ki jaga amada coffee cultivation taunana bagi process tawagi matang amani haina miyamna share taunarki. This is a poppy plantation, so they destroy all the land, mountain, nature. This is illegal. Just con trai cái như liền săn lơ cái phùng chứ à xin là vào đây lấy lui hi yang mi lo ya rồi nè săn mi lo cái đó chỉ được lấy là con trai nào vậy chỉ đi vào bấm câu chỉ lại vợ cái đó vào đây lấy là xin nè ye mà cao phơi khẩn cát này xin săn mi lần thôi Makha tarpada Manipur thukaina ba honar pasing thengami si haiba usam dramen dagi wafum kartami si maitei phuruk ki miyoi sing asi kukini haiba kanglup ki miyoi sing asina asuk yamna kari tathiri bano haiba wafum si lakri makoina kupna plan tawduna maitei singda landaduna Manipur si thukaina ba makhal makhagi pambai siksinari makoi si lobi yamna tawba haiba makoi kana gani khalabadi nupi gi ijachu pithopa ngamba acting su fajna tawba hairaba kanglup ni May 2023 dagi makoina Pokhan kiba lan India gi Union Lengak na taong yeng duna asum laibidagi chahi aniga thamari sujilak laba fawbosida warochin ama purti asuk sangla matam si irang laibana maitei sing National Highway Imphal Dimapur lambi si chatpangam dibani jingi kuki kanglup sina khundaba mahum sing desu chatpangam dri marakida irang sim apung fana losen bigedi haidana Union Lengak na buffer zone red zone kaina haidokuna thambiri Masinadi kuki singda makoina taliba separate administration phangbaga pangkak oikre haujikti state ki popular government su leitabani makoina tauning mata tawduna nungaina lere haiduni Manipur gi mata phaba chimai sing popi pambi paksana thaduna drug ki karbar khumang choksinba masana tabani Manipur ga Myanmar ga tainari ba kilometer 4 ga maudra nipan sangba mafam sing sida haijiliki ba mitop singna lamdam sida kundasin khiduna makoina khulingba mafam ama oirakli kuki theory singna namduna Pokhan kiba lansigi hau phamdi nongmai bomgi makol yamna tahanduna maitei sing aki khang pokhan ki haujikna madu makti tawkhile anoba lalong amani makoina tawbata yariba India gi Union Lengak na kari ingit pirakpano khangde yanaba maseni uki theory singna thanipan khakta ngariba chahi ani makhai ta ngariba angang sing hawbada tamchina hakida karisu pongdo kidraba Union Lengak ki lusing singni machindagi India da theorism maru angna mutat higani hairi Manipur da asuk tamthina nupi angang yauna mit maitei sing hatkiba asibu karisu khangsin usinna kidre madugi mathakta Manipur da tholiba irangsi terrorism natte su hairi mapandagi ain kain changsilakpa Myanmar gi kuki terrorist lamdam sigi makhogi machinnaw oiba singa kusan maduna maitei da landaduna Manipur gi ngamkhaida singna ragliba sisu home minister na anti national natte su hairi angakpungaktani maitei singda tariba dasa singse masagi mathau chachaba laisam Kamal Babu Lemakonggi army camp manung damang kribani army camp manung damang kiba maitei macha thiba khang kidaba haibasi loirene sida malem gi lebak singna tabada soidina nganglamgani nongdanamgani masidabu India na malem sida democracy chatpa paidagi chawba lebak ni haidina su chakhoksari noimbo pawi iram da Manipur sida haujikna president rule miyamna pamnadraba kauchu kaudaba khongsu khongdaba sagol gumba lengak tubudi president rule na thabak khara tawkadra kalambani miyamna adubu itaw tawkre hoi Imphal manungda haidokibada enforcer sing tathukpagi thabak kharadi paikhatle president rule na takhairam sing amuk hana lam khopchilaktanaba lakadoriba state lengak sing duna ningchina yengsinduna thamaningi president rule gi bureaucrats official sing Imphal mayolda uru ungdan laibagi mota khajingtang haidokibada laiba lambi thongi oiri film sing yengsinbiduna sengkat saukat haningi loire Manipur gi tampaki oiriba lambi gi film umloi loire haibasidasu karisu ainingai leite Manipur gi miyamna president rule da thamnakiba thajabasing pungmok mangsilakle haibada haimanba thokloi president rule na IDP sing chatliba jahi sigi December thagi manung fawda masa gi mayum inkolda hanjin hanaba honorgani haramlaga Churachandpur Kangkopi amasung More singda mathang jahi gi mas matungda khanarasi haina
ꯒꯕꯔꯅꯔꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅ ꯃꯐꯝꯁꯤꯡꯗꯨꯗꯒꯤ ꯂꯥꯟꯖꯤꯟꯅꯔꯛꯈꯤꯕꯁꯤꯡꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯍꯜꯂꯦ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯤ IDPꯁꯤꯡꯅ ꯄꯤꯛꯂꯕ ꯃꯐꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯃꯄꯨꯕꯣꯛꯅꯆꯤꯡꯕ ꯀꯌꯥ ꯄꯨꯟꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯦꯟꯗꯥꯟꯐꯝ ꯐꯪꯗꯕꯒꯤ ꯈꯪꯗꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯤꯕ ꯃꯁꯥꯒꯤ ꯂꯝꯗꯝꯗ ꯃꯩꯇꯩꯁꯤꯡꯅ ꯑꯁꯨꯛ ꯋꯥꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯁꯦꯟꯗꯥꯟꯐꯝ ꯈꯪꯗꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯝꯕ ꯃꯇꯝꯗ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯕꯤꯒꯗꯒꯦ ꯂꯩꯔꯤꯉꯩꯁꯤꯗ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯍꯟꯅꯅꯕ ꯊꯨꯒꯥꯏꯅꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯕꯨ ꯈꯝ ꯊꯦꯡꯅ ꯁꯥꯎꯍꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯒ ꯊꯣꯛꯍꯜꯂꯛꯂꯤ ꯃꯁꯤꯁꯨ ꯂꯣꯕꯤ ꯍꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃꯅꯤ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯃꯦ 10ꯗꯒꯤꯅ 23 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤꯕ ꯆꯦꯔꯣꯏꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯇꯣꯡꯕ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯎꯈ꯭ꯔꯨꯜꯒꯤ ꯂꯝꯕꯤꯒꯤ ꯒꯣꯜꯇꯥꯕꯤꯗ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯅ ꯃꯩꯇꯩ ꯃꯤꯌꯥꯝꯕꯨ ꯀꯌꯥꯗ ꯁꯥꯎꯍꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯧꯅꯅ ꯍꯟꯗꯛꯅ ꯄꯤꯄꯜ ꯌꯨꯅꯤꯌꯟ ꯐꯣꯔ ꯁꯤꯚꯤꯜ ꯂꯤꯕꯔꯇꯤꯁ UPCL ꯀꯧꯕ ꯕꯣꯗꯤ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯄꯦꯟꯗꯦꯟట్ ꯄꯤꯄꯜ ꯇ꯭ꯔꯤꯕꯨꯅꯦꯜ on the ongoing crisis ethnic conflict in Manipur haina mingthonba lamai chatuka mawgrani thoi panba report ama ukhlaktuna Manipurgi maitai miyamgi asokpa singda tum morok sing haijilakli amuka democracy chatliba laipak sigi pillar ohumni haiba legislature executive amadi judiciary gi lamda lerba masak nairba miyoi ya yauna Manipurgi issue asi khangbibra kainomi tawri UCL na puthokliba report asi mapung fana kuki singi bichangda lepa report ni makoina Manipurda latuna lansigi matangda report lawkhibadusu lalgi hawgalakpa matamni makoina lairiba civil society organization sing miyoi sing laipak miyamna tathunarba tongan simphamda lairiba sing punarmbagi pawsu leite masida sum khanjilurabadi miyoiba haibasi amabu oiro sel pamdaba leite haibaduni senjau mayamna पुनमकी मचिन मेनखिबा कलम मचिन लेखिबा नाक्तनी हाइबदुदा तारे पुनमक्सिगी एखोइना खंगबा ngamlibadi कुकी theory-singna humduna puriba kuki proof-ki miyoi-singna kok thadaduna drug karbar-dagi lakpa senjau chabun thadaduna maitai-singbu malingbi miyam mamangda hingsa yaitambu oina uhanaba honai aduga sati-satiba crime tawriba kuki narco theory-singna icham chamjaba lanjadaba oina uhanaba honai haibasini losilakpada kuki narco theory-singna maitai-da landaduna namduna Kokan kiba lal ngasi su loidri nong may bom kaptharpa lepkhabasu koki oiba lan ama chatharkli teising makhoi do khitna sahaningli masida mainland India gi masak naiba miyoi sing Manipurgi crisis sigi matang de khangna na tagana khangdana tengbangsili personal rule na awon bukharagi porkani lansi losin khigani miyam gi free movement lehalagani khankibani adubu ising manungda mundum thadabu chap manakre Kashmir gi matang da maming chatkiba Ajay Kumar Bala imi laikre koki singna tawaidaba Maitai singbu lan uhanaba honaradiba kaungsing matam chana miyam punna thengna hubut mathau tai masida miyamna khankiba mihut singi thongdang yamna chawi isa na angamba thongdang lawna duna Manipur thugainaba honaradiba singbu thengnamina ba honamina ba tabani haibo hamsi thamjari su pawdamada soikilam kiba yawa suma pigani channel asibu nuksibiduna share amadi subscribe tawbibi damo haingai tan tharpa khondokjari amadi makhatana miyam gi seba tawba ngamba ojage